Meitei na Leiriba Makai Kuki singi separate administration gi manglan kaidawnungda mangfaunaroi haina Nando Lwkhtle na phongdokre. Amukogi President Phairoidam Nando Lwkhtle na haikre Meitei na Leiriba Makai chin Kuki singi separate administration gi manglan kaidawnungda mangfaunaba ngamloi kumda lising amaga chanipan maudrama thoida songnakiba Manipur gi ningtam lan ningsing numitga mari lainana amuko amasung Thangmaiban United Club takna sinduna Chairau singda leiba athauba singi khubamda pangthokiba haikaleka tambagi thoramda wafam asi mahangna phongdokibani mahangna makhada na hai Manipur asi masetana thugainaba thengkhang kayarak honaragliba sapu sing asi aikhoina puna thauna phana thengnaminabagi tangai fadaba lei ngasi juchin Kuki singna Manipur asi masetana thugainaba honaragli thawong asi aikhoina taraina lofom thokte Manipur thugainaba chatharagliba lana sida India gi aronba khut yaure haibasi mipum khudingmangna khangnaraba wafamni adubu aikhoigi ipai pusingna ngak senduna thamlamba lamdamasi mitop amatana laukiba yaroi chin Kuki singna sagaliba separate administration gi manglan ase kaidawnungda mangphaunaba ngamloi haina mahangna phongdoki Myanmar ga tainaba Kamdong district ta leiba Kuki khul ani gi yum 15 rom masak khangdaba singna mei tharamle Myanmar ga tainaba border district ama oiriba Kamdong district ta masing yamlaba Myanmar refugees sing saidangpham lauduna haudik khudong chadaba kaya mayoknari ngai chairak asida district asigi Kuki taba khul ani hengyang amasung Kangpal Kuki khul singna masak khangdaba khulai paiba sing changlaktuna khul ani asigi puna yum 15 rom mei thaduna mangan thakan kre hairi Kamdong district tagi official oina pangba paugi matung ina thaudok adu ngasi ayung masak khangdaba khulai matik chana paiba mioi kunlom khul ani asida changlaktuna khunja singda khulgi chipching leibra haina hangkibaga loinana khunja singna khulgi chipching khulching aduda leite hairubada khulai paiba singe maraktagi black fire kayamarum tawraduna khulching aduda leiba khunja sing mayum ching thadokuna chatkinaba warning tawki tungda khunja sing aduna makoigi mayum ching thadokraba matungda khulai paiba sing aduna hengyang da leiba yum 8 amadi Kangpal da leiba yum 9 punna yum 15 maina tumna thakibaga loinana amangata kaya thokan kre hairi thaudo asi thokraba matungda mari lainaba district administration amadi ahenba security forcing mafam aduda changsinduna cheksin thorang lokhatkibaga loinana amangata thokliba sing adu yengsinki hairi adubu thaudo aduda mi achok apan nangkibagi paudi leite hairi Pahalgam gi terror attack da mioi 19 hatkraba matungda ngasi LOC lansinaba honaramba terrorist ani Indian Army na hatpa ngamkre Jammu and Kashmir gi Pahalgam da terrorist singna ngarang sathagiba terror attack da punna mioi 19 hatkraba matungda ngasi ayu Indian Army na Baramulla district ta leiba line of control LOC lansinaba honaramba terrorist ani nomai kamna bagi thodokta lekhidre hairi amadi security force na afaba makhalgi khusukulai amadi nomai maru sing phangba ngamkre hairi JNK gi Baramulla district ta leiba LOC da ngasi ayu anganbada Indian Army amasong terrorist singa akan mamawngda nomai kamna bagi thodok thokibaga loinana security force na terrorist ani adu hatpa ngamkibaga loinana masing yamlaba khusukulai nomai maru sing amadi warlike store sing makata na mafam aduda operation chathaba matamda phangba ngamkibani haina Indian Army gi Chinar Corp na X ta post tawduna share tawri State Force sing meeting yawba yaroi Manipur lenga ki Home Department ta thabak tawriba Manipur Police personnel sing Manipur Rifles amasung Indian Reserve Battalion IRB ki personnel sing na Kangchup area Protection and Development Committee na sinba mifamda saruk yadana Kangpopi District Police ki Superintendent of Police na akanba wafam thamlagli District asigi SP na thokiba sirol amana tongan ba social media platform dagi fangba paugi matung ina thasigi kontra da Kuki NP Southwest Sadar Hills ki makhada KAPDC na sinduna Kangchup area gi K Poland Village da mifam ama pangthokani hairi asigumba asengba mari makong khangdaba lup asina kauriba mifam asida Manipur Police personnel Manipur Rifles amadi IRB da thabak tawriba amadi hairiba mafam asida leidiba mioi chingna saruk yadana bakhangan kibaga loinana karigumba saruk yaramba thoklabadi akanba disciplinary action lawkhatkani haina mari lainaba singda khangalagli Khongjom de asi lamdam segi yamna maruiba numini lanfam adu khuchukulai gi lanfam khaknate maraibak nusibagi maraibak kidamak kathopagi lanfam ni haina
Manipuri Governor Ajay Kumar Bahalana Fongduragli. Manipuri Governor Ajay Kumar Bahalana Lutsingduna Khongjongi Khebasingda Leiba Athobasingi Kubamda Haikaleka Tamduna State ki Thakta Ikai Kumnaba Utpagaloinana Chamaga Kuntramari Suba Khongdom Degi Thoram Pangthokre Ayupung Mapan Tabada Khebasingda Leiba Athobasingi Kubamda Manipuri Governor Ajay Kumar Bahalana Lutsingduna Haikaleka Tamba Hauki Madugi Matungda Ahanba Manipur Rifle ki contingent amana Guard of Honor, General Salute, Reverse Arm amadi Last Post Khonglaba matungda minute ani 2 minute lepagaloinana Slope Arms amasung Order Arms piduna Khongjongi Landfam da Thawaina Pontha Pikraba Thobasingi mafam ikai khumnab utki Thoram adu loiraba matungda mafam adu da leiba Pauna Brajabasigi mitamda Governor Ajay Kumar Bahalana Lutsingduna Makhatana Laisu Katpagaloinana Guard of Honor amasung General Salute piduna ikai khumnaba utki Tungda Khebasingi Nakalda Seliba Khongdom Turelda Leirikheidi Thobasingi mafamda Haisoi Katlaba matungda mafam aduda pangthokpa Sanskritangi Thoramda Saruk yaki Makhadana Khongdom War Memorial Complex ki Lampakta Governor Ajay Kumar Bahala amadi Chief Secretary Prasad Kumar Singhana Mathangsina Chief Guest amadi President Oiduna Khongdom Laningsing Thoramgi mapung oiba thoram pangthoki Athingba thamkre Kamjong District ki Magistrate Rongnamai Ram Peter IAS na ngasi District asigi Kuki singna namna khundaba Gampal amasung Hiyang area da ayukpung mapan taba matamda yum khara masak khangdaba singna mai tharamagi thodok ama thokraba matungda mafam sing asida ngasidagi BNSS ki section 163 ki section 1 gi makhada miyoi amata yumdagi thoktanaba athingba thambagi order thokre order asi hariba mafam sing asida Tangdu Leitaba Laktriba Fauba Thankigani Haina Fongduragli order asina makhatana haribadi Gampal amasung Hiyangi SDC Chahampung Hungyo Yurai Komna mafam asi yengsinaba khangali Pahalgam gi tear attack ta Leirikheidi singi imung manungi miyoi sing amisan unakre ngarang Jammu and Kashmir gi Pahalgam da terrorist sing na attack tawbada miyoi kunifan hatkiba amadi miyoi kaya amana asopan nangkraba matungda ngasi ayuk Union Home Minister Amisana Srinagar da laktuna Leirikheidi singi imung manung unakibaga loinana Leirikheidi singi mafamda hailai katuna ikai khumnaba ulaba matungda thodok asigi matangda imung manung singda thodok asigi justice soiduna puthokani haikre Srinagar ki Police Control Room da pangthokpa singlemlaba thoram amada Amisana Leirikheidi singi mafamda hai laisu katuna ikai khumnaba utki Leirikheidi ayambana India gi tongan state singdagi lamkoiba lakpa miyoi ngatane haidi ngasi ayu Srinagar da pangthokpa ikai khumnaba utpagi thoram aduda Jammu and Kashmir gi Lieutenant Governor Manoj Sinha Chief Minister Umar Abdullahna saruk yaduna thodok adubu Union Territory asida sahi asigi oina khwaidagi chauna thokpa satiba tear attack amani haina fongdoki